Lakhipuronline puthok saba June gi tang kunmari irai numit ki Khomjinba Pao tabirase. Ahanbada maruoiba Pao. Barak Tampak ta haujik oiragliba ising ichau gi pibamasi yengsinanaba CM Dr. Himanta Biswa Sharma ngarang silchar da thunglakre. Handaki ichau asida Barak Tampak ki khungang kayamarom ising na thumjinduna awaba pibam da leiri. Lakhipur subdivision ki banung chanbada sangom sumbi thongdagi ising da tasin kiba nupa adu sina phangkre. International sepak takraw sanaroi yengkhom ratana laikidabada makhatana awaba phongdokna ragli amasung lambi sembigani haibagi thajaba pirakpadagi khongjang handokre. Haujik mapungoiba Pao tabirase. Ising ichau mayok nariba Barak Tampak ki mafam sing maruaina Kasar jila gi mafam sing kupna yengsinanabagi Mukhyamantri Dr. Himanta Biswa Sharma ngarang silchar da thunglakre. CM na helicopter tongduna nongthak lambida koina chatuna yengsinki khongchat aduda silchar gi MP Dr. Rajdeep Rai amati Kasar gi DC Kirti Joli yauki. Matungda CM Dr. Himanta Biswa Sharma na paumi singda wa ngangladuna silchar town manungda awaba nangliba singi tangai phadana changba potlam sing Air Force ki plane sijanaduna air drop tawgani haiki makata na paumi singda phongtokladuna silchar town manungda oiriba ichau ki phibam asidi mahausa gi oiba ichau nate masidi mioiba ki khusem na thoganba ichau ni haiki. Town আমাৰ যি অভূতপূৰ্ব বান পৰিস্থিতি বা ফ্লাড হৈছে সেই ক্ষেত্ৰত আমি মানুহক কেনেকৈ সহায় কৰিব পাৰোঁ তাৰ বিষয়ে জিলা উপায়ুক্তৰ কাৰ্যালয়ত আমাৰ এখন বৈঠক হ'ল আৰু তাৰ আগতে এয়াৰফ'ৰ্চৰ ফ্লাইটত বৰাক উপত্যকাৰ ফ্লাইবোৰ এৰিয়া মই বিমানেৰে চাবৰ কাৰণে সক্ষম হৈছিলোঁ। আমাৰ ইয়াতে শিলচৰত ৰাইজক সহায় কৰিবৰ কাৰণে NDRF কাম কৰি আছে, SDRF কাম কৰি আছে আৰু আমাৰ আৰ্মিয়ে কাম কৰি আছে। অহা কালি আৰ্মিৰ আৰু ইয়াতে জোৱান বা আৰ্মিৰ কলাম ইয়াতে আৰু আহিব যাতে অহা কালিৰ পৰা আমি সাহায্য আৰু পুনৰ সংস্থাপনৰ কাম আমি যাতে আৰু বেছিকৈ কৰিব পাৰোঁ। এপাৰ্ট ফ্ৰম ডেট গুৱাহাটীৰ পৰা আমি পানীৰ বটলে হওক বা আন যিখিনি প্ৰয়োজনীয় বস্তু সেই গোটেইখিনি আমি এয়াৰক্ৰাফ্ট অহাকালিৰ পৰা আনিবৰ কাৰণে ঠিক কৰিছোঁ। এইটোতো হোৱা ফ্লাড নহয়, ইট ৱাজ ফ্লাড ক্ৰিয়েটেড ফ্লাডত কি ব্যৱস্থা হ'ব পাৰে? যদি নেচাৰে কৰে আপুনি কিবা এটা চিন্তা কৰিব পাৰে, কিন্তু মানুহে যদি ভাবে মই পানীটো লৈ আহিম বুলি তেতিয়া আপুনি কাক বচাব পাৰিব? মই ইয়াৰ পৰা যিমান ভিডিঅ' পাইছোঁ মানুহেতো নিজেই কৈ আছে যে আমি ভাঙি দিছোঁ বুলি। গতিকে মানুহে ভাঙি দিলেতো তাত কোনো টেকন'লজি কাম নকৰিব। Handaki ising ichau asida Barak Tampak ki khungang kaya ising na thumjinduna awaba pibamda leiri. Lakhipur Vidhan Sabha Kendra ki Sutomamda GP gi manung chanbada Kaptanpur khungangi chathok chasin gi maru iba lambi Kaptanpur dagi Putikal phauba lambi amadi Singirbon phauriba lambi ani asi ising na thumjin kibana khungang asigi mioi sing nongmagi changdaba yadaba potlam sing leinabagi damak hi sijanari lau matam oibana lahon hunkiba labuk singsu ising na thumjin kre masigi matangda khungang asigi thengujam Jugendrona pendaba phongdorakle. lambi thongi matang sidi aba amu haina kanadre lamba phangdaba mafam ne khoi leis adam labuk mayai dani mayam na su ubiri duni lambi thongi matang sidi sathina wa amu ai kan se ai chawji chatur jini chei macham para iroi chatur iroi raga ko kari gi no chatur se kadom da chatur han iroi labuk sidi loi ada si mafam hongodoi ba ada loraga sanda waram da mu porak toira baching porak ja roi thambam leiti aga singi bo zum ising da thamdu akang labuk ta thamira natraga singi bon gi sorok lambi da thamira akoi di sima pa da sum thame labuk ta laho se phana jam na di hun re laho se amu hai kan di adu sang ba chat pa su ngam de zum pura free da tare puli du ju
mayangwi saniroi lai sisu chabam di lai tabnina mafam khaitan kangbasida on loi lai ni do sutomada lai kon kaptapur madugi jamure khun tare ni panjigi mache khitang kangbasida sa san iroi onamak se siga pusalaga pijan Anua manung khungang asigi dolugram rom da leiriba lambi asisu isingna lep hena thumjin kibana khungang asigi miyoi kaya awaba mayoknari Lakhipur subdivision ki manung chanbada sangom sumbi thongdagi ising da tasin kiba nupa adu ngarang sina phangle Sribar GP ki manung chanbada sangom sumbi moragang changpham da leiba thong mathaktagi jun gi tang kunma thoida Bishwajit ri koba chahi kuntrarum suraba nupa ama thong mathaktagi ising da tasin kibadagi thiba phangdana leirakiba adu ngarang ayuk pung 13 makhairom taba aduaida bagan gi kunsa singna lokhatkre ising mathakta ngarang taukharlakpa ubadagi miyamna lokhotpani hairi isingda tasinkiba Biswajit ri asi Lakhipur Vidhan Sabha Kendra gi Manipur Tarapur GP gi manung chanbada Tarapur Bagan Ward number 2 da leiba Benuri amadi Janki ri gi machanupani hospital da hojik leiriba mapagi chananaba thiluraga halakpagi lambida thodok asi thokpani hairi Rising Rays Foundation NGO ki Director L. Poiraiton Singh amadi mahaki Executive Member Singh na sinlagduna Silchar Rangir Kharida ising ichawna maram oiraga kudong tiba mayok nariba imung manung amadi mahiroi sing kaya tengbang khre masida Tolenkun Jarol Tola Chanpur amasung Baskandi ki mahiroi sing kaya amasu yawi hairi Y. Ratan Singh Bochawna manung matam chadana laikidabada All Kasar Sepak Takraw Association ngarang sagol sa numit Sribar Laikai gi Community Hall da awaba phongdokpagi mifam ama nungthil pung mari tabada phamki All Kasar Sepak Takraw gi President Sri R.K. Sanahal Singh na preside tawkiba mifam aduda Nongin NGO gi General Secretary Sarat Laisram International Player L. Thoinu Chanu Coach Y. Debanand Singh Aksta ki General Secretary Ranjan Laisram amadi Aksta ki Advisor Sri Raskishore Singh na Presidium Member oiki mifam aduda minute ani tumina leiduna leikidrabagi thawaina Isor gi khoya khada ingna chekna leirunaba thauni jakhi mifam mapugi warolda Aksta ki President R.K. Sanahalna Y. Ratan Singh Bochongna leikitaba asi Sepak Takraw hairiba masana sigi menkhatpa ngamlaroidaba awatpa ama oihoragani haiki Ratan Kumar na leikitaba si Sepak Takraw hairiba masana sigi menkhatpa ngamlaroidaba awatpa mani mahagasi Kasar Sepak Takraw Association gi key player oibatana tana national amasung international level gi moda NIS qualify oiduna angang sing buning thina training piduna coach amo oina lakhibani Sepak Takraw World Championship ta India ki player oina represent tawkibada Assam ki ihan hanba player mani mahakna national championship national game amasung competition kaya da medal kaya laurakhi Sahid Nandachan Memorial Club Sribarna mifam ama number 543 awang likai LP School da ngarang sagol sen numita pangthoktuna club asigi maroiba thodang kaya pubiramba GS Y. Ratan Singh miyamna nungsina bocho haina mingaunariba International Sepak Takraw sanaroi asina manung matam chadana laikidabada awaba phongdokre All Kasar Sepak Takraw Association gi makhada oja oina sanaroi kaya putokhiba amadi martial arts kampu masana dasu black belt laukiba mamal yamlaba sanaroi asigi thawaina Ishor gi nakta ingna chingna lairunaba minute ama tuminna leptana thoni jakhi Laikidraba Sri Yankhom Ratan Kumar gi manung matam chana laikidraba sida mahaki laikidraba thawai yaugdraba hakchang adu ngarang laikidraba numit maktada akoina magi thabak tawram punma loisinkhre loina laikidraba gi atmana Ishor khuyada ing tapna leirunamagi damakta minute amatang
पुन्ना तुमिन्ना लेमिनसी जून की तांग तरादा हरिनगर की क्लब समधि मैरा पाइबी मियाम थोरक्तुना हरिनगर दगी फावरगा चलिबा लंबी सिंगसी अथुबा मतमदा सेंबिद्रबदी हेना कनबा खोंजंग चंगसिनगनी हाइना खोंजंग चंगसिलंबा अदु जिरिबाम की डीसी न थाजबा पिरकपदगी मतम खरनेगी ओइना खोंजंग हंदोकले हाइना फोंदोकरे तांग कुनगनी थोइस तांग पुंग मापन मखाइ सिदगी अखोना वाकम बिफम फम्बा होकी अदुगी मतुंगा लाइबक फदना अखोइगी रेस्पेक्टेड सा डीसी लेंबीरक्तुना लेंबीरक्पगी खुतुंग चावा खुंजबदगी अखोइना वाकम बिफम फम्बि मफम दुमक्ता अखोइना मेमोरेंडम अखोइ सार दा हक्थिंगना खुत्ता अखोइना मेमोरेंडम अदु सिनकी अमदि ngasi फावबगी मनुंगदा अखोइना करिगुंबा रेस्पॉन्स अमता लाक्त्रगदी अखोइना मखा ताना वाकम बिफम अछि अखोइ दुम कंटिन्यू फम्बगी अखोइगी मयांगी खनबा अमा लेरबने अदु पुंग 10 ताबदा अखोइना वाकम बिफम फमसी हाइना अखोइना खनरिङै सिलिङै तंजा मरक्ता डीसी सारगी मैकेदेगी नुंगाइबा पाव अखोइ लेकाइ मरिगी मफमदा हाइबा तारे नुंगाइबा मा लाक्तदगी अखोइना खोंजंग असि लेपसी मरमदी सार डीसीना मतम खरा खर ngaibiraga lambi ase soidana semani habigi उचाथोल पायनियर क्लब उचाथोल की फाइनेंस सेक्रेटरी लोंगजम सदानंदन हाइकिबदा नेशनल हाईवे नंबर 53 तगी चलिबा यामना मरु ओइबा लंबी असि सेंबिनबा हाइदुना जून की तांग 10 दगी खुनसिगी क्लब अमदी मैरा पाइबिसिंगना हाइजरबसु तौबिदबदगी चंगसिन किबा खोंजंग अदुगी मनुंगदा जिरिबाम की देसी की कुथांगदा लैंगाकना अथुबा मतमदा लंबी सेमलगनी हाइना थाजबा पिरकपदगी मतम खरनी की ओइना खोंजंग असि हंदोकले हाइकी Date 22 hek ayukta ekoi sit and protest tausi haina adugma resolution ama lauki aduga tungoinana date 22 makta ekoi sit and protest hamjaki hariba numira sida ekoi ji bamgi disi sar imphal thokadabagi tanja ama chanabaga matungina ekoi disi sar da ekoi memorandum amasu works minister through dc da ekoi cm pijaki loinana की हब मतुंग अखोगी डेट 23 ngasi mahaiba tare ngasi अखोगी पुंग 8 मखाइ 10 ताबा द्वाइदा अखोगी जिरिबाम डीसी सारगी माइगैदगी अखोगी गवर्नमेंट साइड तगी थ्रू डीसी ना अखोइदा पावमा रेस्पॉन्स अमा अखोगी ग्रीन सिग्नल अमा लाकदगी अखोई एजिटेटर कामबु हाइबा तारे असि मखा मतम खरगी वइना अखोई अरोइबदा मरोइबा पाव अमुखन्ना बराक तंपाक्ता हौजिक ओइरग्लिबा इसिंग इचाव की फिबम असि यंगसिननबा सीएम डॉक्टर हिमंत बिश्व शर्मा ngarang silchar da thunglakre handaki ichaw asida barak tampak ki khungang kayamarom isingna thumjinduna awaba phibam da leiri Lakhipur subdivision ki banung chenbada sangom sumbi thongdagi isingda tasin kiba nupa adu sina phangkre International sepak takraw sanaroi yengkhom ratan laikidabada makhatana awaba phongdoknaragli amasung lambi sembigani haibagi thajaba pirakpadagi khongjang handokre Lakhipur online YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare